Manipuri Wari Pambi channel Napumna Makku Taram Nokchari Vikram Betaal Wari Taraga Mapan Suba tangkk Myamda Muklan Thokchari Mamangi tangkk Sing Tabi Ninglabasu channel asigi playlist sanction biraga adumak tabiyu Mamangi tangkk ki makhata saruk Myamda Muklan Thokchari Betaalgi Taraga Nipan Suba Wahang Ningthausu amuk hana uthak aduda kaduna Betaal buthu namak pharure Maring banda thongatuna harauna kumtharakle aduga thunamak puduna chalakle madu ubada betana muk hairai Maharaj nahakna sukyamna napukning tayang tapthaba naidriba kari kanaba fangadawribano haujik aigi wahang amagi paukhum amuk pikho madu natrabadi chatpakhak yaroi Chitrakut laibakta Rupadeva kaubu ningthau ama pali ningthau ase yamna mabuk mapau tapi amasung dharma lai aduna taibang palasida maming fawi Laigi nongdamdagi nong ningthau ase bonda saji tanba chalami adubu laibak thibadi saji amata thengnakhide aduna wabana sidaure ising su khawrangbana khangma ngamdraduna ising koithi thirami matam aduda onthokna lukraba pukri ama thengnare maduda thambalna kaya ama fazana satkhre ayamba isinggi sekla singna kaya iroiduna sanaba khoimu singna thamban gi lahi supkadabagi ngangduna kaya fairi Yengbada pungning sumanaba drisani yengbiu isorgi khuzil angakpani matam aduda munigi masanupi sak thoidokna ningthirabi ama pukri aduda mathante ising soke haibagi laklami magi masak phajabagi saktam haiduna kanadre samna hairabada sangsargi sak phajabi haiduna hek lairiba punamak adudagi mana hena thoina fajarami adugumbi sak ningthibi ado urubada ningthau ado aram khawrang punamak kauthokiduna mapokning ado tapthaba ngamkhidre muni kainya ado magi ising pullado thunamak soklaga mayumda chatkhre nupi macha ado udrabada ningthau laifam khangre aduna wakhal tawraduna muni ge ashramda nupi macha adugi khudung induna tung induna thungkhre aduga muni gi charonda khoromjaraga makhut lonaduna haijakhi muni deva nanai aihak Chitrakut laibaki ningthau Rupadatta haiba aduni saji tanba lakchabani maduda aram khawrangbana haksang se sokthare numit takhre aigi leifam leitraduna munigi atithi oijage laklibani muni harauna famna naba yathang pibire aduga hairai ngasi atithi gi seba phangjabasidi aigi ashram gi mangolni nupi hatpa brahman hatpa amasung san hatpa gi papado yum aduda atithi seba ningthi jana tawjarabadi papumna makko I hainai aduga lepna mak siraga sarga kai haina bedana lauri ngasi aigi laibuk phabana ningthau na hakpo atithi oina phangjabani asumna muni ningthau wari saminai wari asum sanabadagi ningthaubu ninda oibo wahai khara munina hairakhi madudi Maharaj nahakna fattaba lamchat jiba hatpagi thabak tawribasi karigino tolaba saji ado hatlaga nahakna kari kanagadawribano migi mangnabasu tawjadaba bonda hajang chaduna laijaba jibani mabu kari dos laiduna halibano amadi ahingsa jibabu nungsibibaga manaba dharma amamuk laitrabani jiba hingsa tawrabadi soidana norok tagani aduna hingsa gi thabak thadok pigadabani Munigi wadu tabada ningthaudo ikairami aduga haijarakhi munideva dharma adharma afafatagi wa khara amasu haibiyu munina aina khangba khara haige taw sangsarda danga manaba dharma atai laitrabani jiva pumnamak atama chap manai haibu wakhal tawgadabani changjarakpa mibu ngamba makhai ngakpiba haibase athoiba dan tawbagumbani Kiraduna sangjarakleba adudi isagi thawaimak kathoktuna mabu kannanaba honagadabani ngakpi haibaga manaba atopa lining ama laitrabani thaujandagi hena sanaba marup khak thiba fangloi dharmaga manana sana tinaba mapa laitabani dharma laiba pandit oiba mi singna atopagi mateng panggadabani ipot hundoklaga mipot pamba khak haunade haina khrabada thabak ado ngamba makhai fangthoknaba honagadabani adugumba mi adudi siraga jom unaba amuk mathau tadre ningthau oirabasu prajabu ngak senbidraba minamduna migi mapot lauraga amadi tha manga dagi hena miro laba nupibu rati kiya tinaraba madugi pap adudi haiduna loiba ngamba natre aduna Maharaj papi oiba mi sing adudi soidana mak norokta chatkani ningthauna
ꯃꯨꯅꯤꯅ ꯇꯥꯛꯄꯤꯕ ꯄꯨꯝꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯩ ꯌꯥꯖꯔꯦ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯑꯩꯍꯥꯛ ꯐꯠꯇꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯖꯔꯔꯣꯏ ꯊꯥꯗꯣꯛꯆꯈ꯭ꯔꯒꯅꯤ ꯅꯤꯡꯊꯧꯒꯤ ꯃꯋꯥ ꯇꯥꯔꯕꯗ ꯃꯨꯅꯤ ꯃꯄꯨꯛꯅꯤꯡ ꯄꯦꯜꯂꯗꯨꯅ ꯑꯄꯥꯝꯕ ꯕꯣꯔ ꯑꯃ ꯅꯤꯌꯨ ꯄꯤꯕꯤꯒꯦ ꯇꯥꯛꯄꯤꯈꯤ ꯅꯤꯡꯊꯧꯅ ꯃꯨꯅꯤꯗꯦꯕ ꯀ꯭ꯔꯤꯄꯥ ꯇꯧꯕꯤꯔꯕꯗꯤ ꯅꯍꯥꯛꯀꯤ ꯀꯩꯅ꯭ꯌꯥ ꯑꯁꯦ ꯅꯅꯥꯏꯗ ꯂꯨꯍꯣꯡꯕꯤꯔꯣ ꯅꯤꯡꯊꯧꯒꯤ ꯍꯥꯏꯖꯕ ꯋꯥꯗꯣ ꯃꯨꯅꯤꯅ ꯌꯥꯕꯤꯔꯗꯨꯅ ꯍꯥꯏꯈꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯅꯍꯥꯛꯀꯤ ꯅꯅꯥꯏ ꯅꯨꯄꯤ ꯑꯣꯏꯖꯔꯣ ꯃꯨꯅꯤꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯅꯤꯡꯊꯧ ꯍꯔꯥꯎꯖꯔꯦ ꯃꯨꯅꯤꯅ ꯃꯆꯥꯅꯨꯄꯤ ꯅꯤꯡꯊꯧꯗ ꯒꯟꯙꯔꯕꯕ ꯕꯤꯕꯥꯍ ꯇꯧꯈ꯭ꯔꯦ ꯅꯤꯡꯊꯧ ꯑꯍꯤꯡ ꯑꯗꯣ ꯂꯦꯜꯂꯦ ꯅꯣꯡꯉꯥꯜꯂꯕꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯨꯅꯤꯗꯒꯤ ꯕꯤꯗꯥꯏ ꯂꯧꯔꯒ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯔꯩꯕꯥꯛꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯈꯣꯏꯅ ꯂꯥꯛꯄꯁꯦ ꯑꯆꯤꯛꯄ ꯕꯣꯟ ꯑꯃꯗ ꯊꯨꯡꯂꯔꯤ ꯃꯇꯝ ꯑꯗꯣ ꯅꯨꯡꯊꯤꯜꯒꯤ ꯁꯔꯨꯛ ꯂꯣꯏꯈꯤꯗꯨꯅ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯋꯥꯈꯜ ꯇꯧꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯆꯠꯂꯒ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯨꯒꯅꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯁꯒꯣꯜ ꯑꯗꯣ ꯎꯄꯥꯜ ꯑꯃꯗ ꯄꯨꯟꯁꯤꯜꯂꯦ ꯑꯗꯨꯒ ꯔꯥꯖ ꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤ ꯎꯊꯛ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯂꯩꯔꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯑꯃ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯥꯛꯂꯦ ꯃꯁꯛ ꯑꯗꯣ ꯑꯀꯤꯕꯒꯤ ꯃꯑꯣꯡꯅꯤ ꯃꯌꯥꯅ ꯃꯔꯣꯜ ꯑꯃ ꯆꯧꯈ꯭ꯔꯤꯕ ꯑꯉꯛꯄ ꯑꯀꯤꯕꯒꯤ ꯁꯛꯇꯝꯅꯤ ꯍꯤꯡꯆꯥꯕ ꯑꯗꯣ ꯎꯕꯗ ꯀꯩꯅ꯭ꯌꯥꯗꯣ ꯄꯥꯈꯠꯈ꯭ꯔꯦ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯦ ꯃꯍꯥꯔꯥꯖ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯆꯥꯕ ꯇꯥꯔꯦ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁ ꯑꯣꯏꯕ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯃꯔꯝ ꯈꯪꯅ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯍꯜꯂꯨ ꯋꯥꯗꯣ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯖꯩ ꯇꯥꯎ ꯍꯦ ꯔꯥꯛꯁꯁ ꯃꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯒꯅꯨ ꯅꯪꯒꯤ ꯈꯌꯥꯠꯇ ꯀꯔꯝꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯦ ꯄꯤꯖꯒꯅꯤ ꯕꯦꯗ ꯄꯨꯔꯥꯟꯗ ꯀꯌꯥ ꯂꯥꯎꯅꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯒ꯭ꯔꯍꯤꯅꯤ ꯅꯨꯄꯤꯕꯨ ꯉꯥꯛ ꯁꯦꯟꯒꯗꯕꯅꯤ ꯉꯝꯂꯤꯕ ꯃꯈꯩ ꯀꯟꯒꯗꯕꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯑꯩꯅ ꯀꯟꯒꯗꯕꯅꯤ ꯀꯔꯝꯅ ꯅꯪꯉꯣꯟꯗ ꯆꯥꯎ ꯁꯤꯟꯅꯁꯤꯒꯦ ꯍꯤꯡꯆꯥꯕꯅ ꯍꯥꯏꯔꯛꯏ ꯃꯍꯥꯔꯥꯖ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕ ꯁꯥꯁꯇ꯭ꯔꯒꯤ ꯅꯤꯌꯣꯝꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯂꯜ ꯈꯔ ꯇꯤꯡꯕ ꯍꯧꯅꯕꯅꯤ ꯅꯔꯜ ꯅꯊꯨꯝ ꯈꯔꯅ ꯅꯊ꯭ꯋꯥꯏ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯀꯟꯅꯅꯕ ꯎꯄꯥꯏ ꯇꯧ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯤꯡꯂꯕꯗꯤ ꯂꯟ ꯈꯔ ꯇꯤꯡꯕ ꯅꯍꯥꯛꯄꯨ ꯆꯥꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ ꯁꯥꯁꯇ꯭ꯔ ꯍꯩꯕ ꯍꯩꯇꯕ ꯕꯦꯗꯒꯤ ꯋꯥ ꯀꯌꯥ ꯂꯩꯔꯤ ꯑꯗꯨꯅ ꯅꯨꯄꯤꯕꯨ ꯄꯤꯖꯔꯒ ꯅꯊ꯭ꯋꯥꯏ ꯀꯜꯂꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯆꯨꯝꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕꯗꯁꯨ ꯑꯩꯒꯤ ꯊꯋꯥꯏ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯨꯄꯤꯕꯨ ꯄꯤꯕ ꯉꯝꯂꯣꯏꯗꯧꯔꯤ ꯃꯗꯨ ꯅꯠꯇꯕ ꯂꯩꯄꯥꯛ ꯁꯒꯣꯜ ꯗꯣꯂꯥꯏ ꯍꯦꯛ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯈꯩ ꯑꯄꯥꯝꯕ ꯂꯧꯈꯤꯕ ꯌꯥꯒꯅꯤ ꯃꯗꯨꯗ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯖꯔꯣꯏ ꯍꯤꯡꯆꯥꯕꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯥꯎ ꯃꯗꯨ ꯌꯥꯎ ꯆꯍꯤ 9ꯇ ꯉꯥꯏꯔꯤꯕ ꯕ꯭ꯔꯥꯍ꯭ꯃꯟ ꯅꯤꯄꯥ ꯃꯆꯥ ꯑꯃ ꯅꯄꯨꯛꯅꯤꯡꯗ ꯑꯋꯥꯕ ꯂꯩꯇꯅ ꯃꯉꯛ ꯑꯗꯣ ꯀꯛꯇꯨꯅ ꯍꯥꯠꯂꯨ ꯃꯥꯒꯤ ꯏ ꯑꯗꯣ ꯑꯩ ꯄꯨꯛ ꯊꯟꯅ ꯊꯛꯀꯦ ꯃꯗꯨ ꯌꯥꯔꯕꯗꯤ ꯃꯍꯥꯔꯥꯖ ꯅꯈꯣꯏ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯥꯟꯊꯣꯛꯄ ꯌꯥꯒꯅꯤ ꯅꯤꯡꯊꯧ ꯃꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕꯒ ꯏꯔꯥꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯗꯨ ꯇꯧꯖꯒꯦ ꯌꯥꯈ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯋꯥ ꯇꯥꯔꯒ ꯍꯤꯡꯆꯥꯕ ꯃꯥꯒꯤ ꯃꯐꯝꯗ ꯍꯟꯈ꯭ꯔꯦ ꯍꯤꯡꯆꯥꯕ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯍꯤꯡ ꯑꯗꯣ ꯂꯣꯏꯈ꯭ꯔꯗꯨꯅ ꯑꯉꯥꯟꯕ ꯂꯥꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯀꯩꯅ꯭ꯌꯥ ꯑꯗꯣ ꯄꯨꯗꯨꯅ ꯅꯤꯡꯊꯧ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯦ ꯃꯗꯨ ꯎꯕꯗ प्रजाꯁꯤꯡꯅ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯌꯥ ꯎꯠꯈꯤ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯍꯤꯡꯆꯥꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯂꯤꯗꯨꯅ ꯃꯌꯥꯝꯗ ꯇꯥꯍꯟꯈꯤ ꯃꯈꯣꯏꯅ ꯍꯤꯡꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯣ ꯇꯝꯈꯤ ꯅꯤꯡꯊꯧꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯗꯣ ꯇꯥꯔꯒ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯃꯛ ꯁꯤꯔꯤꯖꯨꯠꯅ ꯁꯅꯥ ꯄꯨꯛꯅꯤꯡ ꯋꯥꯕꯤꯒꯅꯨ ꯂꯜ ꯂꯩꯔꯤꯉꯩꯗ ꯇꯧꯕ ꯉꯝꯗꯕ ꯀꯔꯝꯕ ꯊꯕꯛ ꯂꯩꯕꯒꯦ ꯃꯍꯥꯔꯥꯖ ꯃꯗꯨꯒꯤ ꯋꯥꯈꯟꯗ ꯆꯤꯡꯅꯕꯤꯒꯅꯨ ꯅꯅꯥꯏ ꯃꯟꯇ꯭ꯔꯤꯅ ꯏꯋꯥ ꯋꯥꯗꯅ ꯕ꯭ꯔꯥꯍ꯭ꯃꯟ ꯃꯆꯥꯗꯣ ꯄꯨꯖꯔꯛꯇꯨꯅ ꯀꯠꯆꯒꯅꯤ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯋꯥꯈꯜ ꯑꯃ ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯈꯨꯠꯁꯥ ꯍꯩꯕ ꯁꯨꯅꯥꯔꯤ ꯁꯅꯥ ꯁꯥꯕ ꯀꯧꯔꯗꯨꯅ ꯁꯅꯥꯅ ꯃꯤꯒꯤ ꯃꯨꯔꯇꯤ ꯑꯃ ꯁꯥꯍꯜꯂꯤ ꯁꯅꯥꯒꯤ ꯃꯨꯔꯇꯤ ꯑꯗꯣ ꯈꯨꯜꯂꯛ ꯂꯩꯔꯛꯇ ꯄꯨꯗꯨꯅ ꯆꯠꯂꯒ ꯂꯥꯎꯊꯣꯛꯏ ꯇꯥꯎ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯃꯁꯦ ꯅꯤꯡꯊꯧꯒꯤ ꯍꯨꯀꯨꯝꯅꯤ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯆꯍꯤ 9ꯇ ꯁꯨꯔꯤꯕ ꯕ꯭ꯔꯥꯍ꯭ꯃꯟ ꯅꯤꯄꯥ ꯃꯆꯥ ꯑꯃ ꯅꯤꯡꯊꯧꯅ ꯕꯂꯤ ꯀꯠꯀꯅꯤ ꯃꯗꯣ ꯃꯁꯥ ꯑꯃꯗꯤ ꯃꯄꯥ ꯃꯃꯥꯅ ꯌꯥꯔꯕꯗꯤ ꯁꯅꯥꯒꯤ ꯃꯤ ꯑꯁꯦ ꯄꯤꯒꯅꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯟ ꯊꯨꯝ ꯀꯌꯥ ꯑꯃꯁꯨ ꯄꯤꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯑꯋꯥ ꯋꯥꯈꯜ ꯂꯩꯇꯅ ꯕ꯭ꯔꯥꯍ꯭ꯃꯟ ꯃꯆꯥꯗꯣ ꯄꯤꯌꯨ ꯁꯅꯥ ꯃꯣꯍꯣꯔ ꯂꯥꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯪꯂꯒꯗꯕꯅꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯅ ꯁꯟꯗꯣꯔꯛꯄ ꯄꯥꯎ ꯑꯁꯦ ꯂꯥꯏꯔꯕ ꯕ꯭ꯔꯥꯍ꯭ꯃꯟ ꯑꯃꯅ ꯇꯥꯔꯦ ꯑꯗꯨꯗ ꯃꯥꯒꯤ ꯕ꯭ꯔꯥꯍ꯭ꯃꯟꯅꯤ ꯑꯗꯨꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯇꯝꯂꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯏꯆꯥꯅꯨꯄꯥ 3 ꯄꯤꯅꯕꯤꯔꯦ ꯃꯁꯤꯗ ꯆꯥꯅꯅꯕ ꯆꯥꯛꯇꯤ ꯂꯩꯇꯕꯅꯤꯅ ꯍꯛꯆꯥꯡ ꯑꯁꯦ ꯃꯌꯦꯡ ꯌꯥꯝꯅ ꯇꯥꯔꯦ ꯂꯥꯝꯕꯅ ꯄ꯭ꯔꯥꯜ ꯑꯁꯦ ꯃꯄꯥꯜ ꯊꯣꯛꯈꯤꯒꯗꯧꯔꯦ ꯌꯦꯡꯉꯨꯗꯣ ꯏꯕꯦꯝꯃ
ꯆꯥꯕ ꯐꯪꯅꯗꯕꯅ ꯑꯌꯥꯝꯕ ꯃꯤ ꯄꯨꯝꯅꯃꯛ ꯁꯤꯟꯅꯔꯛꯂꯦ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯊꯕꯛꯁꯨ ꯀꯥꯟꯅꯈꯤꯅꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯨ ꯍꯤꯡꯅꯕ ꯏꯆꯥꯅꯨꯄꯥ ꯑꯃ ꯄꯤꯈ꯭ꯔꯁꯤ ꯋꯥꯗꯣ ꯇꯥꯕꯗ ꯕ꯭ꯔꯥꯍꯃꯅꯤ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯋꯥꯕꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯕ꯭ꯔꯥꯍꯃꯟꯗ ꯍꯥꯏꯖꯈꯤ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯕ ꯋꯥ ꯅꯅꯥꯏꯅ ꯌꯦꯠꯆꯕ ꯉꯝꯖꯗꯦ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯕꯗ ꯏꯆꯥ ꯑꯇꯣꯟꯕꯗꯤ ꯄꯤꯖꯕ ꯉꯝꯖꯔꯣꯏ ꯕ꯭ꯔꯥꯍꯃꯟꯅ ꯏꯆꯥꯅꯨꯄꯥ ꯑꯍꯟꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯗ ꯁꯣꯟꯕꯒꯤ ꯃꯊꯧꯅꯤ ꯑꯗꯨꯅ ꯃꯥꯕꯨꯁꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕꯗꯁꯨ ꯄꯤꯊꯣꯛꯄ ꯉꯝꯂꯣꯏ ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯆꯥꯅꯤꯄꯥ ꯌꯥꯏꯃꯅ ꯍꯥꯏꯔꯛꯏ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯌꯣꯟꯕꯤꯔꯒ ꯑꯌꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯂꯟꯁꯤꯡ ꯑꯗꯣ ꯐꯪꯕꯤꯌꯨ ꯁꯪꯁꯥꯔꯗ ꯏꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯔꯕꯒ ꯃꯥꯟꯅꯅ ꯑꯋꯥꯕ ꯂꯩꯇ꯭ꯔꯕꯅꯤ ꯑꯩꯒꯤ ꯄ꯭ꯔꯥꯟ ꯃꯥꯡꯈ꯭ꯔꯕꯁꯨ ꯏꯄꯥꯒꯤ ꯑꯋꯥꯕ ꯀꯣꯛꯍꯧꯔꯕꯗꯤ ꯑꯐꯕꯅꯤ ꯑꯩ ꯑꯃ ꯁꯤꯈꯤꯕꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕꯤꯔꯨꯒꯅꯨ ꯂꯩꯍꯧꯔꯤꯕ ꯅꯆꯥꯅꯨꯄꯥꯁꯤꯡ ꯑꯁꯤꯒ ꯃꯇꯨꯡꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅꯅꯕ ꯁꯤꯟꯕꯤꯍꯧ ꯋꯥꯍꯩ ꯑꯁꯦ ꯍꯥꯏꯔꯝꯂꯒ ꯕ꯭ꯔꯥꯍꯃꯟ ꯃꯆꯥꯗꯣ ꯁꯪꯁꯥꯔꯒꯤ ꯃꯌꯥ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯅꯤꯡꯊꯧꯅ ꯕ꯭ꯔꯥꯍꯃꯟ ꯃꯆꯥꯗꯣ ꯐꯪꯂꯕꯗ ꯁꯅꯥꯅ ꯁꯥꯕ ꯃꯤ ꯑꯃꯁꯨꯡ ꯑꯇꯩ ꯑꯇꯣꯞꯄ ꯂꯟ ꯊꯨꯝ ꯀꯌꯥ ꯄꯤꯕꯤꯔꯝꯃꯤ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯐꯪꯂꯕꯗ ꯕ꯭ꯔꯥꯍꯃꯟꯗꯣ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯈꯪꯗꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯔꯥꯛꯁꯁ ꯍꯤꯡꯆꯥꯕꯗꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯨꯡꯂꯔꯦ ꯍꯤꯡꯆꯥꯕꯗꯣ ꯎꯔꯕꯗ ꯅꯤꯡꯊꯧꯅ ꯕꯦꯚꯥꯔꯒ ꯂꯣꯏꯅꯅ ꯐꯝꯍꯜꯂꯦ ꯑꯗꯨꯒ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯊꯥꯎꯅꯆꯤꯡꯕ ꯄꯨꯊꯣꯛꯇꯨꯅ ꯕ꯭ꯔꯥꯍꯃꯟ ꯃꯆꯥ ꯑꯗꯨꯗ ꯇꯩꯕꯤꯔꯦ ꯑꯗꯨꯗꯒꯤ ꯑꯁꯦꯡꯕ ꯏꯁꯤꯡꯗ ꯏꯔꯨꯖꯕꯤꯔꯦ ꯑꯗꯨꯒ ꯅꯤꯡꯊꯤꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠꯄꯤꯔꯦ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯆꯟꯗꯣꯟ ꯊꯤꯟꯕꯤꯔꯦ ꯐꯖꯕ ꯂꯩꯔꯥꯡ ꯄꯔꯦꯡ ꯁꯤꯖꯤꯟꯕꯤꯔꯦ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯂꯦ ꯑꯌꯥꯝꯕ ꯄꯣꯠꯂꯝ ꯆꯩꯔꯝꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯅ ꯀꯠꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯈꯨꯠꯅ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯦ ꯊꯧꯔꯥꯡ ꯑꯗꯨ ꯎꯕꯗ ꯕ꯭ꯔꯥꯍꯃꯟ ꯃꯆꯥꯗꯣ ꯀꯟꯅꯃꯛ ꯅꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯀꯞꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯣ ꯑꯎꯕ ꯃꯤꯁꯤꯡꯅ ꯉꯛꯅꯈꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯅ ꯁꯤꯔꯒꯅꯤ ꯈꯪꯂꯕꯗꯤ ꯋꯥꯕꯅ ꯀꯞꯄꯅꯤ ꯑꯗꯨꯒ ꯕ꯭ꯔꯥꯍꯃꯟ ꯃꯆꯥ ꯑꯗꯨꯅ ꯅꯣꯛꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯈꯤꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯕꯦꯇꯥꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯗ ꯍꯥꯏ ꯃꯍꯥꯔꯥꯖ ꯕ꯭ꯔꯥꯍꯃꯟ ꯃꯆꯥ ꯑꯗꯨꯅ ꯅꯣꯛꯈꯤꯕꯒꯤ ꯑꯆꯨꯝꯕ ꯃꯑꯣꯡ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯅꯍꯥꯛꯅ ꯍꯥꯏꯌꯨ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯈꯨꯝꯂꯛꯏ ꯃꯍꯥꯁꯣꯏ ꯋꯥꯍꯪꯒꯤ ꯑꯔꯦꯞꯄ ꯄꯥꯎꯈꯨꯝ ꯀꯌꯥ ꯅꯉꯣꯟꯗ ꯍꯥꯏꯖꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯇꯥꯕꯤꯌꯨ ꯕ꯭ꯔꯥꯍꯃꯟ ꯃꯆꯥ ꯑꯗꯨꯅ ꯁꯤꯔꯝꯗꯥꯏ ꯑꯗꯨꯗ ꯈꯟꯈꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥ ꯏꯄꯥꯅ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯌꯣꯛꯄꯤꯈꯤ ꯑꯗꯨꯗꯒꯤ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯂꯩꯅꯅꯕ ꯏꯃꯥꯅ ꯑꯃꯨꯛꯁꯨ ꯌꯣꯛꯄꯤꯔꯦ ꯑꯗꯨꯗꯒꯤ ꯃꯊꯣꯠ ꯀꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯅꯤꯡꯊꯧꯕꯨ ꯀꯟꯒꯗꯧꯔꯤ ꯑꯩꯕꯨꯗꯤ ꯀꯟꯕꯤꯅꯅꯕ ꯖꯤꯕ ꯑꯃꯠꯇ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯔꯣꯏ ꯏꯄꯥꯅ ꯂꯟ ꯄꯥꯝꯕꯅ ꯑꯩꯕꯨ ꯌꯣꯟꯊꯣꯛꯂꯝꯕꯅꯤꯅ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯅꯤꯡꯊꯧꯅ ꯃꯈꯨꯠꯃꯛꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯂꯥꯛꯂꯦ ꯏꯁꯣꯔꯅ ꯑꯩꯕꯨ ꯕꯂꯤ ꯀꯠꯂꯒ ꯄꯦꯟꯕ ꯑꯣꯏꯒꯗꯧꯔꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯟꯕꯤꯒꯗꯕ ꯃꯔꯨꯞ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯋꯥꯈꯜ ꯑꯗꯣ ꯈꯜꯂꯨꯕꯗ ꯕ꯭ꯔꯥꯍꯃꯟ ꯃꯆꯥꯗꯣ ꯃꯊ꯭ꯋꯥꯏ ꯋꯥꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛ ꯃꯥꯅ ꯅꯣꯛꯄ ꯑꯁꯦ ꯍꯔꯥꯎ ꯃꯤꯅꯣꯛ ꯅꯠꯇ꯭ꯔꯦ ꯑꯋꯥꯕꯒꯤ ꯃꯤꯅꯣꯛꯅꯤ ꯃꯤꯑꯣꯏꯕ ꯑꯁꯦ ꯅꯨꯡꯉꯥꯏꯃꯜꯂꯕꯁꯨ ꯀꯞꯄ ꯑꯃꯗꯤ ꯋꯥꯃꯜꯂꯕꯁꯨ ꯅꯣꯛꯄ ꯃꯑꯣꯡ ꯑꯗꯨꯅꯤ ꯋꯥꯗꯣ ꯍꯦꯛ ꯇꯥꯕꯗ ꯕꯦꯇꯥꯜ ꯍꯔꯥꯎꯕꯗ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯤꯡ ꯆꯥꯞꯄ ꯕ꯭ꯔꯤꯛꯁꯗ ꯀꯥꯈ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯗꯣ ꯇꯥꯔꯕ ꯕꯦꯇꯥꯜ ꯍꯔꯥꯎꯕꯗ ꯃꯄꯥ ꯂꯩꯈꯤꯗꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯤꯡ ꯆꯥꯞꯄ ꯕ꯭ꯔꯤꯛꯁꯗ ꯀꯥꯈꯤꯔꯝꯃꯤ ꯃꯁꯤꯅ ꯕꯦꯇꯥꯜꯒꯤ 19 ꯁꯨꯕ ꯋꯥꯍꯪ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ